Sino mayamu tara moksuri loinana channel asina ngasi thaga sagaduriba video sa masi khubang maiga mari leinaba video ma mayam khudol tamjage hariba ngasi gi khubang mai sa masi aihangna aige subscriber aige viewer amagi yengjabagi ni ko ado maige results ai ni pikre ado maige feedback so dum nai hatar feedback to matung ina ina masi video mo semaga mayam su khangan jage haitana thaga charapani ado loinana aihangna sida aina sum result pijakhibaduda feedback khara pirpe awe yamde ahum bari dang lokachage ko ahan badaina pajage dori bisa wakai mahupomna paktagi ko mahak se mai maming matha de lai losinjare ko mai de mi privacy habam leibanina dada imungi thabak thokpadagi khara di thankre mana imonda reply pirapuduni ko kari karamba wahina dadabu thagat kadabno haibasu haitre yam chumna haibi rakhre harawaga pungning nungsibaga punchinna khare matung tabadasu checkinna chatpasu ngamba oijege dadagi tungi punsidasu hena hena mai pakpada oibiu haitana asumna phongtokpire ko athangi sisu ehana yengjakraba mutungda amhana feedback pibirakpani ko yamna nuaijare oja achinba matam kaya kaithokpiduna yengbirapigidama yamna chumi oja arubada mittegi pi tarake tawbu fawbu yawe chumandana poktak pibiriba kharasi ngamnaba honajage afaba mayam yawrisisu loina chumbo oirasano oja su punsida nungaya phabutu oibiu oja gi video adum yengjai makhata na su yengkhigani wakaloksing yamna oi makhata na matam sangna video sembirako oja bu thagatchari sowaina haibire iko aduga mathangi se masina moirang kampu ko mahake se results pi graba mutungda mana haibire poduni ko thank you oja yam detail oina haibire chumse chumme isana hona jarga tang phangjaba oye mine help tawbiraga or family na support tawraga mai pakpa do oide isana su khallaga adum laye anadei ko suggestion guidance pibiba sisu yam nungaye hoja afabanga ta phangba oijarege haidona sumaina phongtokpire ko bayang kampu degini aduga mathangni se masina arapti mayai lekai ko yam nungai jare yamna susumna sugaina tawba yaba yadaba khudimak mayik sengna su takpire adu hangjaningba amana tawba yaba masina mayida ahongba langnaba ana mention tawbire ije tamona di marol thoktab jiba haibase karambo oidono natraga mirol thoktab jiba oidoira haidana hama phungdokpire ko masi je hangna su mayam da khanganjege haidana masi se pathok sabani ko haibadi aina aige result pibu matamda khubang mai sida mahaki marai bokse ka ningthina leitaba adugumba adum yaudaba nateba awa ke amatungda lakadaba thingnagadaba haitare ado mahaki khubang mai sida mong taadana leiribu singse aina tawjaruba karmagi matungin afaba olalakpa dum yaeba haibada aina ngasi afaba thaba khar tawraga di tungda adugi mahi adum phangganiba adugi formula do panjabani haitare ba masi adum chumchumme masi ai hang asu naina be abana ni jare haitare ko adom nasu adomge khubang mai da afabata ama maloi to kha haitare ko tungi punsida nungaiba yafaba oi haitare di akhoina masa solaba jiba samsamna maron thoktab jiba singja masi akhoina nongmagi masinja kharagara akhoina angam khar honbi ba haitare ko masi yamna phaba ma oi haidana sumain thamjage ko masi ge message ai adum pi haitare ko ai mai da aina result pi matam da si dum hapjai ba masina adom na tawjuru afaba thabak thoramdo maduna nahake afaba ke ama pi gani ba ai wakhalon haitare ko haibadi akhoi taibung miyoibasa masi sembiba mapu amadi leiritana masi akhoi adum khangi ko haibadi koina ngasi hingnibasa sembiba mapu amadi leiriba mahana tohaningba mahana ohiningba singja masi akhoina tawraga chatliba akhoina oiribna haitare ko ado mahaksu adugumba akhoi miyoibasa nathana jiba panba kaya amaso mahana semineba maduda jiba singja akhoina nongmagi masinja hadi mabuk thanaba koiti thidana koi chatna chachaliba makhoi gi sinpham moina mathawa moina haitare maduda ai hangna aige angamba mateng khara pangjaba haibadi samsamna yamna live pesa nungja yam changgadab nate aigide mina sum hangaphu matamda aigide aja puja se ai amta hapteba kanagumba de adum simaina lai khoram thopiyo sumaina puja tobiyo khopiyon haiko masijo akhang hei me amana adum tawnoba ngatani ko aduna aigi oina di adugumadi kya thamdeba aigi oina di aina pijariba adugumasi kamain pige haba matamda maron thoktab jibu singja masi nongmagi masinja kharaga aina angamba mawngda hullu pijau haidana dumain haijabane
ꯌꯨꯝꯗ ꯂꯣꯏꯕꯃꯛ ꯅꯠꯇꯕ ꯍꯥꯏꯇꯥꯔꯦ ꯂꯝꯒꯤ ꯁꯥ ꯁꯟ ꯂꯝꯒꯤ ꯎꯆꯦꯛ ꯁꯤꯒꯨꯝꯕ ꯂꯩꯗꯅ ꯁꯤꯒꯨꯝꯕꯗ ꯅꯣꯡꯃꯒꯤ ꯆꯦꯡꯅꯤ ꯈꯪꯗꯦ ꯈꯔ ꯈꯨꯖꯣꯛ ꯑꯃꯅꯤ ꯈꯪꯗꯦ ꯈꯤꯇꯪꯗ ꯑꯣꯏꯔꯁꯨ ꯈꯤꯇꯪ ꯆꯥꯏꯊꯣꯛꯄꯤꯕ ꯃꯣꯏꯅ ꯆꯥꯖꯈꯤꯕ ꯑꯗꯨꯒ ꯀꯛꯆꯦꯡꯒꯨꯝꯕ ꯂꯩꯗꯅꯀꯣ ꯁꯤꯒꯨꯝꯕꯒꯤꯁꯨ ꯑꯊꯨꯝꯕ ꯈꯔ ꯑꯗꯨꯝ ꯆꯤꯅꯤ ꯈꯔꯗꯁꯨ ꯊꯥꯗꯕꯤꯕ ꯑꯗꯣ ꯍꯔꯥꯎꯖꯔ ꯃꯣꯏꯅ ꯄꯨꯖꯔ ꯆꯥꯖꯈꯤꯕ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯑꯃꯔꯣꯝꯗ ꯑꯩꯅ ꯇꯧꯖꯔꯤꯕꯁꯦ ꯃꯁꯤ ꯁꯦꯝꯕꯤꯕ ꯃꯄꯨꯅ ꯃꯍꯥꯛꯅ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯖꯤꯕ ꯄꯥꯟꯕ ꯄꯨꯝꯅꯃꯛ ꯅꯣꯡꯃꯒꯤ ꯃꯥꯏ ꯃꯆꯤꯟꯖꯥꯛ ꯋꯥꯠꯇꯅꯕ ꯑꯗꯨꯝ ꯁꯤꯟꯕꯤꯔꯛꯑꯦꯕ ꯇꯥꯏꯕꯪ ꯄꯥꯟꯖꯤꯗ ꯂꯩꯔꯤꯕ ꯖꯤꯕ ꯄꯥꯟꯕ ꯄꯨꯝꯅꯃꯛꯁꯦ ꯃꯁꯤ ꯁꯤꯗꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯅ ꯑꯗꯨꯝ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯑꯗꯨꯝ ꯄꯤꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯐꯪꯅꯕ ꯑꯗꯨꯝ ꯄꯤꯕꯤꯔꯛꯑꯦꯕ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯐꯕ ꯊꯕꯛ ꯇꯧꯕꯁꯦ ꯑꯩꯒꯤ ꯑꯣꯏꯅꯁꯨ ꯃꯍꯩ ꯑꯗꯨꯝ ꯐꯪꯒꯅꯤꯕ ꯑꯩꯒꯤ ꯊꯥꯖꯖꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯅꯁꯨ ꯑꯩꯅ ꯈꯟꯖꯔꯤꯕ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ ꯃꯁꯤꯗ ꯊꯥꯖꯕꯤꯕ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨꯕ ꯑꯐꯕ ꯑꯗꯨꯝ ꯑꯣꯏꯒꯅꯤ ꯍꯥꯏꯇꯥꯔꯦ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯅꯠꯇ꯭ꯔꯒꯅ ꯍꯞꯇꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯩꯅ ꯇꯧꯖꯒꯦ ꯈꯟꯖꯕ ꯑꯩꯅ ꯐꯪꯖꯒꯦ ꯈꯟꯖꯕ ꯍꯥꯏꯇꯥꯔꯦ ꯍꯣꯠꯅꯗꯕꯗꯤ ꯌꯥꯗꯦꯀꯣ ꯍꯣꯠꯅꯔꯒ ꯃꯍꯩ ꯐꯪꯕ ꯗꯥꯎ ꯊꯨꯝ ꯌꯥꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯨꯝꯕ ꯑꯣꯏꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯃꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯨꯝꯕ ꯄꯥꯝꯕꯩ ꯑꯃ ꯑꯣꯏꯕꯅꯦꯕ ꯃꯁꯤ ꯑꯩꯒꯤ ꯊꯥꯖꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯄꯤꯖꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯅ ꯃꯩ ꯌꯦꯡꯈꯤꯕꯁꯤꯡꯁꯦ ꯃꯁꯤꯁꯦ ꯑꯦꯄ꯭ꯂꯥꯏ ꯑꯗꯨꯝ ꯑꯌꯥꯝꯕ ꯂꯣꯏ ꯇꯧꯋꯦ ꯑꯗꯨꯅ ꯑꯐꯕꯁꯨ ꯑꯗꯨꯝ ꯑꯣꯏꯅꯗꯕ ꯅꯠꯇꯦ ꯑꯣꯏꯅꯩ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦꯀꯣ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤ ꯊꯥꯒꯠꯆꯒꯗꯧꯔꯤꯕ ꯚꯤꯗꯤꯑꯣꯁꯦ ꯃꯁꯤ ꯑꯩꯍꯥꯛꯅ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯩꯒꯤ ꯚꯤꯌꯨꯔ ꯑꯃꯒꯤ ꯌꯦꯡꯖꯕꯒꯤꯅꯤꯀꯣ ꯍꯥꯏꯔꯤꯕ ꯃꯍꯥꯛꯀꯤ ꯈꯨꯕꯥꯛꯁꯦ ꯃꯌꯥꯝꯒ ꯈꯔ ꯇꯣꯡꯉꯥꯜꯂꯦ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯁꯤꯒꯨꯝꯕ ꯈꯨꯕꯥꯛꯁꯤ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯈꯔ ꯇꯣꯉꯥꯟꯅ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯃꯤ ꯆꯥꯝꯃ ꯑꯃ ꯀꯩꯒꯨꯝꯕ ꯑꯃꯗ ꯃꯤ ꯑꯃꯒꯨꯝꯕ ꯌꯥꯎꯒꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯆꯥꯝꯃ ꯍꯥꯏꯗ꯭ꯔꯒꯁꯨ ꯑꯉꯥꯡ ꯁ꯭ꯀꯨꯜ ꯑꯃꯗ ꯀ꯭ꯂꯥꯁ ꯑꯃꯗ ꯑꯉꯥꯡ 50 ꯑꯃ 60 ꯑꯃ ꯂꯩꯔꯦ ꯈꯜꯂꯣꯕ ꯑꯗꯨꯗ ꯁꯨꯡꯌꯥꯎ ꯌꯥꯎꯗꯕꯁꯨ ꯌꯥꯎꯒꯅꯤꯀꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯗꯨꯒ ꯁ꯭ꯀꯨꯜ ꯑꯃꯗ ꯑꯉꯥꯡ 2 ꯑꯃ 3 ꯑꯃꯒꯗꯤ ꯌꯥꯎꯔꯝꯒꯗ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯃꯔꯨꯑꯣꯏꯅ ꯃꯁꯤ ꯑꯇꯩ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯈꯨꯕꯥꯛ ꯃꯌꯥꯏꯗ ꯇꯨꯕꯠ ꯀꯞꯄꯗꯨꯅꯤꯀꯣ ꯃꯁꯤ ꯀꯅꯥꯒꯨꯝꯕ ꯑꯍꯜ ꯂꯃꯟ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯍꯥꯏꯇꯥꯔꯦꯀꯣ ꯃꯈꯣꯏꯅ ꯃꯍꯥꯛꯀꯤ ꯃꯆꯥꯁꯤꯒꯤ ꯈꯨꯕꯥꯛꯁꯦ ꯍꯦꯛ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯃꯩꯁꯦ ꯃꯌꯥꯏꯗ ꯇꯨꯕꯠ ꯀꯛꯑꯝꯕ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏꯗ ꯑꯃꯨꯛ ꯌꯦꯡꯖꯔꯀꯥꯟꯗ ꯃꯥꯟꯅꯔꯝꯗꯕ ꯁꯤꯒꯨꯝꯕ ꯈꯔ ꯎꯕꯗꯒꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯄꯥꯈꯠꯆꯕ ꯑꯗꯨꯒꯨꯝꯕ ꯀꯌꯥ ꯌꯥꯎꯗꯕ ꯅꯠꯇꯦꯕ ꯁꯤꯗ ꯑꯩꯍꯥꯛꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯈꯨꯕꯥꯛ ꯃꯩꯗ ꯑꯩꯈꯣꯏꯒꯤ ꯃꯌꯥꯏ ꯇꯨꯕꯠ ꯀꯞꯄꯁꯦ ꯃꯁꯤ ꯀꯩꯁꯨ ꯊꯣꯏꯅ ꯄꯥꯈꯠꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦꯀꯣ ꯀꯅꯥꯒꯨꯝꯕꯅ ꯑꯗꯨꯝ ꯍꯥꯏꯅꯩꯀꯣ ꯑꯩꯉꯣꯟꯗ ꯁꯨꯝ ꯍꯪꯉꯛꯑꯦꯕꯀꯣ ꯍꯥꯏꯕꯗꯤ ꯃꯌꯥꯏ ꯇꯨꯕꯠ ꯀꯞꯄꯁꯦ ꯃꯁꯤ ꯃꯥꯏ ꯃꯈꯨꯠꯇ ꯍꯌꯦꯡ ꯃꯤꯒ ꯍꯥꯠꯂꯣ ꯍꯥꯏꯕ ꯂꯩꯕ꯭ꯔꯥ ꯑꯗꯒꯤ ꯁꯤꯒꯨꯝꯕꯁꯤ ꯖꯦꯜ ꯆꯪꯉꯣ ꯍꯥꯏꯕꯒ ꯂꯩꯕ꯭ꯔꯥ ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯍꯪꯉꯛꯄ ꯌꯥꯎꯋꯦꯕ ꯑꯗꯣ ꯑꯩꯍꯥꯛꯅ ꯃꯈꯣꯏꯁꯦ ꯑꯩꯅ ꯑꯗꯨꯝ ꯌꯦꯡꯉꯒ ꯐꯖꯅ ꯑꯩ ꯑꯗꯨم ꯍꯥꯏꯖꯈꯤꯀꯣ ꯁꯤꯒꯨꯝꯕ ꯃꯤꯁꯦ ꯈꯔ ꯇꯣꯡꯉꯥꯜꯂꯦꯕ ꯃꯍꯥꯛꯀꯤ ꯍꯥꯔꯠꯀ ꯃꯥꯏꯟꯒꯁꯦ ꯑꯅꯤꯃꯛ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯒ ꯑꯃꯇꯪ ꯆꯠꯄ ꯑꯗꯨꯒꯨꯝꯕ ꯀꯥꯡꯕꯨꯅꯦꯕ ꯃꯈꯣꯏꯁꯦ ꯈꯔ ꯑꯗꯨꯝ ꯃꯌꯥꯝꯗꯒꯤ ꯇꯣꯡꯉꯥꯜꯂꯅꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯁꯥꯎꯒꯟꯕ ꯌꯥꯝꯅꯁꯨ ꯏꯃꯣꯁꯅꯦꯜ ꯑꯣꯏꯒꯟꯕ ꯌꯥꯝꯅꯁꯨ ꯍꯔꯥꯎꯒꯟꯕ ꯑꯗꯨꯒꯨꯝꯕ ꯈꯔ ꯑꯣꯏꯒꯜꯂꯦ ꯍꯥꯏꯇꯥꯔꯦ ꯃꯣꯏꯒꯤ ꯃꯒꯨꯟꯁꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯊꯃꯣꯏꯒ ꯃꯥꯏꯟꯒꯁꯦ ꯀ꯭ꯔꯣꯁꯤꯡ ꯆꯠꯄ ꯂꯥꯏꯟ ꯑꯃꯗ ꯄꯨꯂꯞ ꯄꯨꯟꯁꯤꯟꯈ꯭ꯔꯕꯅꯤꯅ ꯑꯗꯨꯝ ꯋꯥꯈꯜꯅ ꯈꯟꯒꯗꯕ ꯊꯕꯛꯁꯦ ꯊꯃꯣꯏꯅ ꯍꯦꯛꯇ ꯊꯤꯡꯕꯒꯨꯝꯕ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯍꯥꯏꯕꯗꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯃꯇꯥꯡꯗ ꯊꯃꯣꯏꯅ ꯐꯥꯎꯖꯔꯛꯄ ꯁꯤꯒꯨꯝꯕꯁꯦ ꯋꯥꯈꯜꯅ ꯐꯥꯊꯕꯒꯨꯝꯕ ꯁꯤꯒꯨꯝꯕ ꯈꯔ ꯊꯦꯡꯅꯒꯜꯂꯦ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯕꯗꯤ ꯀꯅꯥꯒꯨꯝꯕ ꯅꯨꯄꯥ ꯑꯃꯅ ꯅꯨꯄꯤ ꯑꯃ ꯅꯨꯡꯁꯤꯖꯔꯦ ꯃꯥꯅ ꯌꯥꯝ ꯄꯥꯝꯖꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯥꯅ ꯅꯨꯄꯤꯁꯦ ꯍꯥꯏꯒꯦ ꯇꯧꯕ ꯃꯇꯝꯗ ꯃꯥꯁꯦ ꯐꯥꯖꯤꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯋꯥꯈꯜꯅ ꯅꯪ ꯃꯇꯤꯛ ꯆꯥꯗ꯭ꯔꯤ ꯅꯪ ꯀꯔꯤ ꯑꯣꯏꯔꯤ ꯅꯪꯅ ꯍꯥꯏꯔꯨꯔꯒ ꯃꯥꯅ ꯀꯔꯤ ꯐꯥꯎꯔꯛꯀꯅꯤ ꯃꯥꯅ ꯌꯥꯔꯛꯀꯗ꯭ꯔꯅꯦ ꯀꯥꯏꯅ ꯏꯁꯥꯅ ꯏꯇꯣꯝ ꯈꯟꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯥꯅ ꯇꯧꯒꯦ ꯈꯟꯕꯁꯦ ꯍꯦꯛꯇ ꯃꯅꯤꯡ ꯍꯟꯕ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯋꯥꯗ ꯅꯠꯇꯦꯀꯣ ꯑꯇꯣꯞꯄ ꯊꯕꯛ ꯑꯃꯗꯁꯨ ꯃꯥ ꯗꯤꯁꯤꯖꯟ ꯂꯧꯐꯝ ꯈꯪꯗꯕ ꯁꯤꯒꯨꯝꯕ ꯀꯌꯥ ꯑꯃ ꯊꯦꯡꯅꯒꯅꯦꯕ ꯑꯗꯣꯝꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯑꯁꯤꯒꯨꯝꯅ ꯃꯌꯥꯏ ꯇꯨꯕꯠ ꯀꯛꯄ ꯌꯥꯎꯔꯒꯗꯤ ꯀꯩꯁꯨ ꯄꯥꯈꯠꯄꯤꯒꯅꯨ ꯃꯈꯣꯏ ꯌꯥꯝꯅ ꯇꯣꯉꯥꯟꯕ ꯃꯌꯥꯝꯗꯒꯤ ꯈꯔ ꯍꯦꯟꯅ ꯃꯈꯣꯏꯅ ꯃꯒꯨꯟ ꯂꯩꯕ ꯑꯗꯨꯃꯥꯏꯅ ꯐꯣꯡꯗꯣꯛꯆꯒꯦꯀꯣ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯂꯥꯏꯟꯁꯦ ꯁꯨꯃꯥꯏꯅ ꯂꯩ ꯈꯪꯉꯒꯗꯤ ꯃꯍꯥꯛꯁꯦ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯍꯥꯏꯇꯥꯔꯦ ꯏꯃꯨꯡ ꯃꯅꯨꯡꯅ ꯐꯖꯅ ꯁꯦꯝꯕ ꯌꯥꯒꯗꯧꯕ ꯑꯗꯨꯒꯨꯝꯕ ꯑꯣꯏꯌꯦꯕ ꯈꯥꯡꯕ ꯀꯟꯕ ꯍꯣꯠꯅꯕ ꯀꯟꯕ ꯍꯟꯕ ꯅꯥꯏꯗꯕ ꯃꯒꯨꯟ ꯈꯔ ꯌꯥꯎꯔꯤꯕ ꯑꯐꯕ ꯂꯥꯏꯟꯗ ꯆꯠꯈ꯭ꯔꯒꯗꯤ ꯌꯥꯝꯅ ꯐꯔꯦ ꯃꯤꯅ ꯂꯝꯕꯥ ꯇꯧꯕ ꯉꯝꯃꯔꯣꯏ ꯐꯠꯇꯕ ꯂꯥꯏꯟꯗ ꯆꯠꯈ꯭ꯔꯒꯗꯤ ꯌꯥꯝꯅ ꯂꯨꯔꯦ ꯑꯗꯨꯅꯤꯀꯣ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯃꯤ ꯍꯥꯠꯄ ꯐꯥꯎꯕ ꯑꯣꯏꯔꯛꯀꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯖꯦꯜꯗ ꯂꯩꯔꯛꯀꯗ꯭ꯔꯥ ꯀꯥꯏ ꯍꯥꯏꯅꯔꯤꯁꯦ ꯐꯠꯇꯕ ꯂꯥꯏꯟ ꯆꯠꯈ꯭ꯔꯒꯗꯤ ꯃꯌꯥꯝꯗꯒꯤ ꯍꯦꯟꯅ ꯐꯠꯇꯕ ꯑꯣꯏꯒꯜꯂꯦꯕ ꯑꯐꯕ ꯂꯥꯏꯟꯗ ꯆꯠꯈ꯭ꯔꯒꯗꯤ ꯌꯥꯝꯅ ꯐꯕ ꯑꯣꯏꯌꯦꯕ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯂꯝꯕꯥ ꯇꯧꯕ ꯃꯥꯕꯨ ꯇꯥꯟꯅꯕ ꯐꯪꯉꯣꯏꯗꯣꯏꯅꯦ ꯍꯥꯏꯇꯥꯔꯦ ꯃꯥꯕꯨ ꯇꯥꯟꯅꯕ ꯉꯝꯃꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯅ ꯃꯥꯒꯤ ꯃꯒꯨꯟꯁꯦ ꯈꯥꯡꯕ ꯀꯟꯕ ꯍꯣꯠꯅꯕ ꯀꯟꯕ ꯍꯟꯕ ꯅꯥꯏꯗꯕ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯗꯤꯁꯤꯖꯟ ꯂꯧꯐꯝ ꯈꯪꯗꯕ ꯑꯁꯤꯒꯨꯝꯕ ꯈꯔ ꯌꯥꯎꯒꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯆꯥꯁꯤꯡꯒꯤ ꯑꯗꯨꯒꯨꯝꯕ ꯈꯨꯕꯥꯛꯇ ꯃꯌꯥꯏ ꯇꯨꯕꯠ ꯀꯛꯄꯁꯦ ꯄꯥꯈꯠꯇꯕ ꯅꯠꯇꯦ ꯄꯥꯈꯠꯄ ꯃꯌꯥꯝ ꯑꯃ ꯌꯥꯎꯋꯤ ꯑꯗꯣ ꯀꯔꯤꯁꯨ ꯅꯠꯇꯦ ꯑꯗꯣꯝꯒꯤ ꯏꯆꯥꯗꯣ ꯃꯌꯥꯝꯗꯒꯤ ꯈꯔ ꯇꯣꯉꯥꯟꯕ ꯃꯒꯨꯟ ꯂꯩꯕ
ꯑꯗꯨꯒꯨꯝꯕ ꯍꯌꯦꯡ ꯇꯨꯡꯗ ꯑꯐꯥꯎꯕ ꯑꯣꯏꯕ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯑꯉꯥꯡꯅꯤ ꯍꯥꯏꯗꯅ ꯑꯗꯨꯝ ꯈꯟꯕꯤꯌꯨ ꯌꯥꯝꯅ ꯂꯨꯅ ꯁꯦꯝꯕꯤꯌꯨ ꯌꯥꯝꯅ ꯂꯨꯅ ꯃꯈꯣꯏꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯌꯨ ꯍꯦꯟꯅ ꯑꯐꯕ ꯃꯥꯏꯀꯩꯔꯣꯝꯗ ꯆꯠꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯦ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯃꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯈꯨꯕꯥꯡ ꯃꯌꯥꯏꯗ ꯇꯨꯕꯠ ꯀꯛꯄ ꯂꯥꯏꯟꯁꯤꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯑꯃ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯈꯨꯕꯥꯡ ꯃꯌꯥꯏ ꯀꯛꯄꯁꯦ ꯃꯁꯤ ꯁꯤꯃꯤꯌꯟ ꯂꯥꯏꯟ ꯍꯥꯏꯔꯒꯁꯨ ꯈꯪꯅꯕꯅꯤꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯃꯇꯥꯡꯗ ꯍꯦꯟꯅ ꯀꯨꯞꯅ ꯅꯩꯅꯅꯤꯡꯕ ꯈꯪꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯊꯤꯕ ꯌꯥꯏꯀꯣ ꯍꯥꯏꯗꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯑꯐꯥꯎꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯑꯗꯨꯝ ꯁꯤꯃꯤꯌꯟ ꯂꯥꯏꯟ ꯂꯩꯕ ꯃꯌꯥꯝ ꯑꯃ ꯑꯗꯨꯝ ꯂꯩꯕꯅꯤꯀꯣ ꯑꯗꯨꯝ ꯊꯤꯕ ꯌꯥꯏ ꯍꯥꯏꯇꯥꯔꯦꯀꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯔꯨꯡꯐꯕ ꯆꯦꯅꯦꯜ ꯑꯁꯤꯅ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯚꯤꯗꯤꯑꯣꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯀꯪꯂꯩꯄꯥꯛ ꯏꯃꯥꯅ ꯌꯥꯏꯐꯔꯦ